Hello guys, ngasi pudun laksariba film asi maming Rebel. Film asi September ki tang kun gani pan 2012 ta release tokiwa film ama khangni. Film asi na phangkiwa IMDb rate na 4.8 ni. Aduga Google users sing dagi submitting 8 like kiwa film ama khangni. Film asi na box office tagi tan kiwa sempham aduna 33.35 crores ni. Aduga film asi ki director asi Raghava Lawrence ni. Film asi ki music screenplay kudimaksu Raghava Lawrence masamang na tauki. Film asi Sri Balaji Cine Media ki makhada J Bhagavan and J Pulla Rao na production tokiwa film ni. The hero ki satam da mayam ki thawai sumatuna puba ngamliba jang rebel star Prabhas ni. Aduga mahakna rishi ki satam da film asi ki thawai hapki. Film asi ki first heroine ki satam da Deeksha Seth ni. Mahakna Diwali ki satam da film asi wo thawai haptuna satni. Aduga film asi ki hena thawai haplibi second heroine na Tamannaah Bhatia ni. Mahakna Nandini ki satam da mayam ki thamoi buzoi tawtuna puki. Film asigi ahanba sinmaktada lambida sabo ama DIG gi gari na takhaiki. DIG do magi nupina yumda ngana chalamdabagi ngang-ngangdana gari thoroki. Masinasu DIG se kharap pingba opisani habse takli. DIG gi sawudo magi nupiduna khamjenduna DIG gi sawudo handarakaba mekup abduda lambida gari ama phaina khamjenduna lerami. Niba myo diatai kana sunate David amadi Anthony na tharakpa Thomas ni. DIG na magi service revolver adu lotholaga nupa adu da kap ke haina torokpada magi nupiduna khamjenki amadi magi nupiduna yamna pakhatpagi matausu utki magi nupiduna haimanbadagi DIG mapanda tholakhide gari du thoroga asum lakhi adudagi DIG gi gari du gi mamangda gari macha mayam amana lambi do amata hangandana thorokhi aduga DIG gi gari adugi mathakta gang adugi thauburel Thomas aduna makhut aduda wansit adu pairaga em tawduna lakhi DIG na magi mangda tharugliba gari sing aduda magi nongmoiduna kapna butorakpada mathata tongliba nipa aduna DIG gi makok mapa aduda magi one shot aduna kaptharakhi adudagi gari do lambi da unglaga leiringai da gang hupu singduna pulop kochilaga nongmoina round oina kapsinki aduda DIG gari do lambi duda accident toksilaga gari do makhadang onthokduna taraga leiramgi DIG gi nupi dudi siramdri thongi aduda tholokpa sungamdana leiringai da Thomas na amuk nupi dubu nongmaina kaptuna hatoklami adudagi Thomas ki gang aduna DIG hatpagi paw adu Anthony amadi David ta tamba lakhi aduga sel sabun ama paiduna satki aduga hotel bar cap amada amuk Anthony amadi David na nanu dagi DIG hatpagi sel loba lakhi nanu su yamna sathiva Stephen amadi Robert ki asanba myoy amani Anthony amadi David ta sinarakpa thabakni DIG do hatpagi makhoina makhoigi khada leiba gang aduda hatlaga makhoina amuk sel loba lakpani aduna nanuna 50 lakhs piraki aduda Anthony amadi David na Stephen Robert amutang unaba yagatra hanglubagi dama Anthony amadi David ki maningda lakpa nupa anido nanuna nomuina kaptuna hatki aduga nanugi bodyguard amana hairaki sir nakoyani laibak farabani mathangdadi Stephen Robert uge haina haiganu adu hairaklabadi nakoisu sigani adudagi seldo piraga thadole mathangi sinda Narasa Rajuna airport ta lakhi mahak yamna kanan taba nufa ama khangni aeroplane gi matangda karimta khangdaba mana aeroplane gi matangda wahang kaya ama hangki maga laiminari pamyosing aduda mahak yamna kanan taba nupani habasa sin aduda uli mayek senga Saraju rishi okpa lakhibani Narasaraju tourist guide amagi thaudang loduna risibu okpa lakpani risidi karigumba mission amagi damak lakpani Mumbai da risina airport aduda thunglaba matamda Narasarajuna mase tourist guide ni mafam sida Raju guide haina maming satli haina bok haijaki tuga amukso hairammi risibu tha hungi oina guide tobagi mangonda sinarakpani haina adubu Narasarajuna hairiba wa mayam aduda risidi wa amatabo khumlamde wa amata khumlamdana aduma rishi Narasa gi yumda lakhi yumduda yorabo rishi wa amatabo hairamde Narasaraju gi mayumduda hekjobaga rishi gi bag to chairduda thamlamlaga thole Narasana wa fana hairabasu rishidi wa amatabo khumlamde rishi mamangda thoklaga ngangangnaraba numitki masek manganda lai khuramami Rishina lai khurambado ubada Narasana rishibu yamna faba thogolon phajana khangba mi amani haina loki adugi hek mikupta Rishina sanglaklaga magi bag tagi yugi bottle ama lawthoklaga ligli glass aduda bag ama hairaga thaki
China thakpagi mataudu ubada Narasaraju su risigi matau tamladuna pek ama hairaga thak lepalaite asum pek ani sujalaki adubu risidi pek hum sujankare aduda Narasaraju na hairaki thau pena thau aduga ne nungai tho aduga amana lai khuramba haibasidi achengba tawbani laibakta chandonga thindana aduga lai khuramlaba loiraba matungda yu thakpa yade yu thakpa haibasidi akhoigumba mina thakadabani noigumbana thakadaba nate karigumba amatangdi sinbanduna wa amatangdi haibiu aina haijaribase nangondani mi khudima aina ngangbada tai nangna tadribasina karigino aisu pek amma wadi karigumba aina saruklabadi nangi afaba oiroi aina masing manga hairakpabuki manungda wa amadi hairakadabani Narasarajuna masing thiba horaki mari yorabo risidi wa amatabu hairamde aduda Narasana haijarami risida karigumba amatangdi haibiyo haina tanjaduda risina Stephen Robert haise kanano haina hairaki wa ngangde wa ngangde na hairambado risina Stephen Robert polakpadagi Narasaraju table wantharami duda risina isingi mahuta zu bataludagi zu aduna Narasarajugi mamaiduda saichiladuna haudoklami Narasaraju risida hai nangna ngasai na wa amata ngangdaba aduga ahanba hangakwa wahangduna Stephen Robert Narasana hairaki aina haijabadi mathang amu hanna mingsigi matangda hangbirakanu tanjaduda risina magi begtagi sel mapul ani lauthoklaga Narasada pisali aduda Narasana sel adu paisilaga hangongo aina loinamak hairaga lore hangbada karisu kaidi haina hairaki aduga amuksu haire Polisna bu mahapu masak khangde magi makhada thabak tawba mi khaktang natana matumta risin hairagi nang makhoibu masak khangra mafam asida magi damaktani haiduna thabak tawriba misindo aduda Narasana khangi hairakpada risina adudi makhoigi manakta aibu pu haina hairami risigi wahi aduda Narasadi pakatpana loiki aduga hairaki aina nangbu purabasu aidi yamna lapna lehoge haina aduda hairai amabu oire karigino nangna magi matangda khanglibase aduda risina wa haibagi mahut munna yengchinki adudagi Narasana fare chalase haikre Mathangi mikupta rishi amadi Narasa geng kangbu adugi manakta lakhi Narasadi gari achaubuda laklabasu makokta helmet uplaga lakhi mahaku masak khangdanabani amadi rishina lakpuda maga lakminaba mandanabani haibagi wakhalonda lakhibani rishina mogi mafam hangduna mogi manakta sanglakhi Thomas ki geng amana rishi kadai haina hangakpada rishina Thomas kaungta unage business amagini hairaga Thomas ka wari sanarami aduda risina Thomas ta Stephen Robert amukta unage yamna chawba thabak amagini hairakpa aduda Thomas na Anthony da call tawraga Stephen Robert unaba nupa amalai achauba thabakini haibada Anthony matan mangan bala ini karigumba mana Stephen Robert running bo erabade nanugi manakta salamgodabani phuraga tanthoko haina adudagi Thomas na aikoi business ki mathauta de salo haina tanthoraki aduda risina achauba thabakini haibada Thomas risibu phuraga tanthorokli risisu khut halamdana adum la halaki Narasagi yum yobuga risidi yu pack ama thaklaga lei aduda Narasana risibu yamna pangba karisu tawba ngamdaba mi amagi mawongda managa risida usitaba ulami aduga risigi mamaidaga kupaknaga hanjan thadana tawrami Risisu karim tabuk thawa sabide risina tapna phamdaraga hairei handak Stephen Robert ke miyoisingna mafam jaga sida hatkibase kanano haina gi wahang aduda Narasadi amung pakhalami mingdo tabadada Narasana hairei nangi sigi mingse amung hangaklabra sigi mingse natrabadi amata leitrabra jina khangbra khangdabra hangi aduda thana nakanda leithoga mana ibu wahalle haina hajarami aduga Narasana hairei nang pek aniga thao aduga tungro haina risina karigino kirabu hangki Narasana kidaba saduna amu wahairaki risina sel mapul ama langsili aduda Narasana sel na hekta aibu yabra bu sel pira abanina hairage makhoina DIG bu hatki sana chatpadi nang chachau aidi yauroi haina risida hairaki ina sel laukhraga hairakpada Narasana laurabasu sinabadi nate loriba sel asidi sinabagi tamak lobu nate haina khumlakpada
Sina fare ai dum chalage haraga DIG dugi memda rishi chatki aduga DIG gi masano faga DIG gi matangda wari sanarami ina DIG na Stephen Robert ki matangda yawa file ado yengba yagadra harakpada DIG gi masano pi aduna thorokladuna mabungda saurami ramdi hanadagi awaba se ta aduna leiriba imung oiribina awaba amung taraktana ba kibadagi rishi dudasu chatpikhro Stephen Robert ki matangda khangde haiduna rishibu chatnaba tan inthorok China Sagulak aina ngangi base hana tako aduga noigi warip adu low hairaga risigi wari pumbado lirami Sigi wari pumba taraba matungda DIG gi machanupi aduna risibu masak khanglakpadagi file ado puthoroktuna thulakhi risisu thindaba tawduna file adubu yenglami file adudadi mingdamak yaurami Stephen Robert ki photo di yauramde aduda risina photo di yaude Stephen Robert pu khangba kana lei ngbada DIG gi machanupa aduna kanamta khangde Nanu khaktang natana hairaga file aduda yauriba nanu gi photo ado yengalami DIG gi machanapa aduna risida hairai Mumbai se mana palibani phattaba thaba kaya tawriba se magi makhada ngaktani haina risida taglulami China Stephen Robert haise mi amana tabro mi ani ro haina hanglabada DIG gi machaduna amana te ani ne hairaki Stephen haisina yamna sathiba yamna kanba nupani aduga Robert hairi pasina sel yamna paiba nupani makhoi ani se amana mabu thadona de haina risida hairaki Risina makha taraduna nanu the business amagi thabak tawminarabadi Stephen Robert ase thengnaba phangadra haina hairakpada DIG gi machanupa aduna amu aidi thajade adubu oithokpa yaba amadi lei nanu gi machanupi amatang lei mamingna Nandini kawi apana tawriba thabak sing ase mahakti yade aduna mapaga leiba tanbadagi hoji Bangkok ta dance ki oja amu oina leiribani asi khudong chaba amadi Stephen Robert punba phangnaba Anthony na magi manaunupa David pu Nandini gi manakta Nandini ga koinanaba amadi mabu Nabagidamukta Thamlipani. Rishida DIG gi machanupa aduna file adu yauriba Nandini amadi akhang bawari pumbada Rishida lirami. Wari pumba khanglaba Rishina narasaga tawraduna Bangkok tamna Nandini gi manakta laki plan kaya yak aduna narasagi anogwa phizol kaya tholaduna mafam jaga aduda anogwa mithunglen amadongna makoi ani mafam jaga Bangkok aduda tamna laki somdana David na Nandini bu sangduna leiri magi oinabagi damak yamadi narasana dance tawpham adu yobaga dance tamge haina hairame aduda karamba dance tawgodorbuno hangakpada hip hop oina tamge haina hairame adudagi Nandini ga unarami ta Rishina Nandini na khuting tholakpa aduda Rishina yamna lanjadaba amagum makhut ani da oina lonarami tanja aduda narasana amu Nandini da handshake tawge tawbada Nandini na ID nangi ozanate nangi ozade ai kauthorakke hairamnaga Jesse mem haina koromnaga kautholami ga narasaga Jessica gi nokningba tangkak ama utmathangi tangkakta narasa dance tawumduda gi senthorai Rishina karigino hangbada narasana Jessina ma buchaga dore hip hop tawduna hairami adudagi Nandini do narasana so pambagi wafam phongdorakpada Rishina adudari tawbinu Nandini di magini haina haijarami aduda narasana fare adudi hafta amagi manungda Nandini se nangi nungsibada yahangadabani karigumba aduda yadraba adu oitarabadi nang India da satkigadabani nangi mateng aina pangani haina asumna Rishina Nandini bu magi langda thunaba upai kaya tawrami dance tawpam da faw Rishina di David ki masak khanglaga lakhibani na David laiba mafam da su tawrami David nasu Nandini bu meku khuding sene Rishina Nandini laiba mafam khuding chatuna Nandini bu magi langda thuna ba honarami narasana Nandini bu kokthokle aduga Rishida Nandini da I love you hayu haina hairaklami da Rishina karimta khangdaba saraga aina segi nupi sidaro aina I love you haiduise hairaga narasada khubangna tharami narasana aina dinagi mating pange aduga nangna aibu mayam mangda ikaiba piba haina hairakpada Rishina ai hanadagi nupi amada ngauduna lei aduga asigi nupi sida aina mu I love you hayu haise nang ngaurabro hairaga narasada amu khupangna thajalami adubu Rishina tasengna narasabu phubudi nate Nandini gi khoidau thitnaba Rishina honabani aduga Nandini gi mamangda narasabu khupangna tharaduna haire asigi nupi sidi yengbada phajaba manbagi wadane aigi dudi pura lai masa dona phajaribani nangna pamliba se aina aigi nungsibada chintiu sira Rishina loksing tawraduna Nandini gi khoidau thitnaba honaraki somdana Rishigi wapumado tabadagi Nandini di sauna mai hoki Nandini su masana loina mak helena laijaba nupi ni
Nandini magi manabi sing adubu koksalaga rishina haram wafum sing adugi mautangda nungaitaba fung somdana narasana rishida nang yamna fataba nufani nang India da yamna thuna chalo aina di nang gidamata mateng pangbiu haina pangle aduga nang na aibu Nandini gi mamang maktada phuba haina hairaklami nang yam thuna India da chalo aidi Nandini ga luhonglaga yumsida lehoragi haramlaga thokibada rishina tanaraga ai leina nang na kamaina Nandini ga luhongdoino aduga haidi Nandini se yengmada magi figure se yong aduki matik mahak se sel yamna paiba nupi sumale khalaga yengune mangonda nupa kayana I love you haramgani haibase aduda aina atagi adumaina chap manana hairabadi mahana karimta bu khalaroi aduna aina mayanga manada mongda karigumba khara onthuklaga haige haina tawbani se nang sawronoba ilaleba aduna nang amukasu aigi mateng pang duda narasana pangi kaino adubu lubu kyam lubu wafamno ado nang handakti aibo fuраnuko rishina furaroi ade narasana magi moko aduda pairaga wasa wasakali narasana di khanjari rishi se yamna pangba mi amago Nandini gi mapa nanu Nandini bu unaba la adubu Nandini nadi mapana lakpodo pamlamde nanu do Nandini na hare baba nang sida karimta haidana la ibase karigino nanu na nang di aibo unaba no moda sumbai da lak dona ipana nang bu uningena laini duga haide i makha taraduna Nandini ngonda mafam asida ngonda ayetpa mi yawbra sidi Nandini amadi nanu na wari chanabudu ubada nakanda leithokuna lei Nandini na baba dugumba karimta leite ai mafam sida yamna nungaina leiri engonda yedibadi baba nangna sida laklibasini nanu na fare ado nangbu nangi security gi mi khara pambro Nandini nangi asigumlaba security maya maset tanbagini aina bengkok asida laklibase jaduda debisulae adubu mahaksu nakan amada lotuna lei maramdi mabu masa angbanina Nandini na ai pamde nangi security do karigumba nangna security pira agana ai mafam asi amu thadoklaga chatkani nanuna tasengna nangonda kanamta yetaba natra haina hanglakhi Nandini na baba isa iroiba chatkadabani ibu thajabiu ai karisu tawde I yamna nungaina mafam asida leiri nanuna nang hairabani na aisu thajare Nandini na phare baba ai thiangle ai iroiba chatkadabani nanuna hoi baba su chatlage bye haramlaga chatkhi bitna washroom da changlaklaga mana magi miduda manungda mi sakhalakano hairaga magi mayamba Anthony da call tawrami anu mafam asida lai Anthony na madi aduda kaidoba debina hangde magi se singnaba male Anthony na hojik ma leiribra natrana satkrabra debina hoi chatkre Anthony na section na layo debina hoi tamo debina di washroom aduda check tawramde sina di David ki wari da loina arami Nandini na iroidoiba leiriba swimming pool aduda rishi amadi narasala ami Nandini na iroiduna leiringaida narasana rigumamta haige harakpada narasada ngaujaba jesina narasaga irang toksilami aduda Nandini na nganglakpadagi jesido satki rishina narasada nangna nasak jabagi mina ngaunabani aduna aigi matengdo amukta pangbiyo Nandini jo aigi nungsibido ongtong matangda agi maphamda mateng ongta pangbiyo dun haibiyo hain hairaki aduda narasana Nandini gi manakta sanalaga hairae miss karigumba amatang minute manga muktang mathata kakhatpiro wa khita haijage Nandini na karigino ngarang so aibu kautholaga magi girlfriend ga aiga changdamna duna aigi phajaba asibu magi girlfriend duga changdamnaraga chathiba natra airakpada narasana miss adugi ma lalena hainingbo male Nandini na okay leiram hairaki narasana risida ngasi di chapchana nungsi haihoroko hairaki debichu Nandini gi mangda hero sabagi tanja ado fangle haina khan Nandini swimming pool dudagi kakhalaklaga lakpada narasana risida I love you te hairo haina haire adudasu risina narasagi mamai de khupangna tharame aduga haire nangi na koktubu kaino aina karigino pisida I love you haidino min naton nakong piraga hekta yarabo mit naton nakongna singba sisu niyom chumna pamam thotro narasana nungsi haigo hairaga body ne na laise kaino hairapada risina phajaba haibasida body suma thoktai aige khangnari buduri ne pura phajakrasane thaja aduga hairibunu pisina ne hingsabi aige girlfriend duga yengnabada phajaba se aduki matik phajakrasane aduga magi sigumno banu pisina ne hingchabigi masak akibigi masak hoi mana dance haibabudi yai aduga mangonda nungsi haibadudi no taba ngamdraduna Nandini na nang nasana khanjari base kaino nang aigi matangda phatana hairiba sing ado kaino tanjaduda risina na sabu kawi adu kubakna thanaba tawda David na changchilaklaga risigi makhur ado pharaga haire aisu nangse yenge na yengmani nang na khali se karino risibu intholaga amkho sare nang na haribudo ti yengune madam da athiba mafum kadaino madam da lal heyo hairaga risida David na kinna thilame risina ti makut pokhalamde aduga risida kinna thilaba aduda maningda ising ipomde horaki adudagi Nandini na David to aigi dama asigumlaba thokpa pamde haina harai David na
nang medamna haibage thadok pirabani natrabadi nang loigadabani haramlaga Nandini satkrabada rishi di phamduna lehori ti narasa makhoi ani na Nandini gi lambi Nandini gi lakadaba mana leiba mafam khuding leirami amukasu shopping mall amada Nandini na lakpa ubudagi rishina sum haire ngasidi aina aigi laptop ta aigi girlfriend gi photo yengoi kaya da phajakre aduduga akhoi gi dance ki ojado yenglubada as kaya da boring chukre Nandini na kari haiba nangi do rishina oh nangsu sida leiramliro karam kanda laiba narasana amu nangna hojikta ma lakpa ukhibududi Nandini na amu rishida he yengo nangna nangi girlfriend na aingodagi hena phajaba oiragasu phare magi manakta salagane magi mafamda hairuso aigi mangda adugumlaba phattaba wahai watangsingdo haigano rishina aina nongonda kadaida phattaba hairage aina haibadi sumnagi nanga yenabada aigi girlfriend na nangondagi phajaba hele haiba khaktani ne Nandini na oh girlfriend chalo mado sida puraga lao yenglase maga aigada kanana hena phajage haibado rishina aigi girlfriend di sida kadabugi laktuino nangna pamlagana yumda laaga yengjau lao Nandini na fare adudi nangi address to piro ai soidana hore nungmidang lakani hairamlaga chatki rishina Nandini bu magi nungsi langda thunaba honarami somdana Nandini rishigi girlfriend na hele haina phajai ba hele haina hairakpadagi sauraduna lerami sari makhal puthoklaga magi chanaba sari ado mamanabigi singaduda yenghalaga khanarami aduga chanaba machu ado phanglabaga Nandini rishigi manakta laki rishina Nandini laklaba matamda prank tawduna magi nungsibado phungdokki mingsel amagi mamangda tung halaga lephalli aduga mingsel aduda lashiralaga tu yengu asini agi girlfriend haibado hairaga mingsel aduda tariba saktam ado Nandini da uhalami rishina wahai kaya ama haiduna honajarakpado mikuptuda Nandini gi thamui bu joy toki wakal gi fajaraba sathe kaya ga loinana isai saki rishina Nandini da hojikti aigi thamui gi girlfriend khanglaba natro thamui da kari faroge hojikti aduna aigi famda I love you hairodana Nandini na aigi thamui da kari gumba fawi habase nang kamaina khanglibano rishina nangi mitna haidi aduda thindaba tawdana rishina muksu hairaki thindarano aigi famda I love you hairo haina Nandini na aidi nangbu ahanba ubuda dum phawkre thamui sida aduna hojik hairaroi nangi nafamda ai nanga minute manga katang wari sananingi aduga haigani hairaga makoi ani wari sanaba chatki adubu makoi ani dubu David na yengduna leiri rishi amadi Nandini makoi ani ngahaktang chikpa mafum amada wari sanarami Nandini na haire yengo nangna aigi yungge matangda karigumba amata khangde aina su nangi matangda karigumba amata khangde aduda rishina nang hana haige haibro ai hana hayo haibro haina hairaki Nandini na nang hana hairo hairakpada rishina pare aigi baba LIC gi agent ni aigi imana housewife ni mahak sang yang thongda yamna hai rishina mu makha ta dun hare aiji hana dagi hona khana chaina base yamna pamde adudagi baba imana aihaku Mumbai da lairabudi ngahak laitana khana chaina base tatana thokpani na mafam asida aihaku tharakpani Nandini na nang Mumbai dagi ro hangai rishina mane nang su Mumbai dagi ro haina hangai aduda Nandini na amu hangai nang tasengna khana chaina base pamdabrane Nandini di tasengna khana chaina ba haiba posak asida pamdabu nupi ama khangni mahusana rishina aise yengmadabu akanba manbane adubu aidi yamna pangdaba mine nangsu khalaga yengu swimming pool gida aingonda mina phurakpada aidi khut phawda hanba ngamdadana tumina lekhiduni tasengna aise mi phunaba yamna pamjadaba mine Nandini na haire aina hangise ataigi nate aigi baba do Mumbai gi yamna sathiba dol amani magi mingna nanu kowe ma Stephen Robert ki makhada thabak tawwa mine aigi ima sikraba matungda aigi mitsida misi mina kaya amakha uraki ai mafam aduda leiba tanbadagi mafam asida ihak lakhibani maramdi ai tasena khana chaina bhaibase pamde adugi aina khalle aigi luhongadoriba aigi yum pangadoriba nupa adudi khana chaina badagi lapma leiba nupa ama oiba aibu angang amagum nuksina loinaba nupa duda oina yum palage haina aduda aina nangi background hangbane karigino nana tumina leidubo aise don amagi machane haibada aibu kirabro rishina adugi nate Nandini aina nangi mafumda leiramlaba aidi myoi kayagi mateng panglomgani adubu afuba thabakse nangondadi oiraroi Nandini na afuba thabak haibadi hairo aingonda kari thabakno rishina Stephen Robert se kanamtana khangde noi baba khaktang natana aduna Stephen Robert ki photo do police ta khangalabadi
mioi kaya gi kanabo oigani mioi kaya da mateng oigadaba adubu to madudo nangonda oireroi Nandini nadi risibu thamoi sengna nungsijabani risigi wafum aduda risigi mateng pangani haina wasaki su magi oidaba kaya hairaga Stephen Robert pu khangna bonarami Nandini da nungsiba saduna risinadi magi nungsijabi Dipali budi kawboleramde meko kuding Vidna risi amadi Nandini unaba loiraga tholakpada Rishigi mabukta nomoina namlaga putoki aduga hanglami risibu nang kanano sengna hairo karigino nangna Stephen Robert hangliba karigino nangna mafum jaga asida Nandini da nungsibagi lang thakliba aihakna nahakse yeng yaunu yengakpani nang kanano sengna hairo hairaga mokuk aduda nomoina namlaga rishida hanglaklami adubu rishi achamba midinate risibu phaduna purakliba kangbudo risina loinamak losilami Rishigi saktam uthokpa horokpagi ahanba saktamni Rishi Bangkoktagi Mumbai tamna halaki halakpaga DIG gi yumda laki aduga DIG gi machanupa amadi machanupi Miraga punna wari sanarami Nandini gi amadi David sikhibagi matangda aduga yamna thuna su Stephen Robert gi masak khanglagani Nandini su yamna thuna mafum masida joroklagani haina hairamlaga Rishi photo phanglaga laki hairamlaga chatki Nandini su mapagi manakta yoraki Nanuna magi machana manakta laklabada hararoduna magi bodyguard meeting bo cancel tohanki aduga magi machaga ngasidi numit chupa ama pothagani hairami Nandini nesu magi mapagi pukning phajilaga hairaki aina babada yamna soikhre aina bababu masak khangludabani babagi babadagi aihakna lamna lerubase bababu masak khangludabagini nanuna masida nang karisu landida isa sidi hairakpada Nandini na baba aise khana chainaba yamna pamde adubu nomodine Bangkokta khana chainaba ama yauki aduda aihakna soibadagi Stephen Robert ki ming palubada mafum aduda leramba nupasing ado loinamak chenkhirame aduda aihakna khange Stephen Robert haise yamna power leba mi amani habase nanuna asengbagi haina hairakpada Nandini na hoi asengbani baba Bangkokta Stephen Robert bu khangdaba kanamta leite Nandini na mapaduda yu pithak tuna makhatare aise yamna pangbujani Asigumba mayam se tamna khangle hojiktada aduga aina tarakpada hojik phawda Stephen Robert se kanamtan udri hai mabu unabagi pambai se yamna lubro that nanuna hoi atopa mi gidi oithokpa wagani unaba honabada aduga aigi sagidi oide nangbu yengba pambrane haraga magi phone ado lofuklaga Nandini da yenghalai Nandini na magi mapaduda yu tikatana pithaklaga tumhanki aduga magi phone dagi lokthoklaga Stephen Robert ki video mangonda kapsiladuna thamki aduga tholaklaga risida pau tamlamni Stephen Robert ki photo danate video ni engonda risi haina risidi khangbagi mayaina khudakta laki harki aduda Nandini na hojikte pungthengne pungtramathoi tare hayeng unanasi aduda yengo hairaga phone ado thamki Nandini na tumlagi haina mai muthalakpada khangudana risi thonawgida leplaga leramba Nandini na rishi adu ubada khangladuna phamungda phamdarami risina nghaktangduda atai karisu ude Stephen Robert bu khangningbagi mayaina atai wahaisu amata hairamde angawba amagum video haiduna sonduna laiki risina khonjel kanna video haina lakholakpada Nandini na mapana tani haina pakhalami risibu inthoklaga lakpada risina Nandini gi makhut pharaga khupangna thage bok tokhi tasina risi Stephen Robert ki khangningbana henkibana asengba angawba amagum tokre Mana Nandini da makut lonaraduna video adubu yengjage haina haijarami Nandini di risigi mato aduda pungang na thula magi phone aduda video adu yenghange tawada risina fatlauna mulaga Stephen gi video adu yenglami risina wana thijarakpa posak adu phanglabada risi karimta hairamdana chatkirami somdana DIG gi mungda Thomas gi timado lake makoina di risini khalaga thong hanglubani adubu risigi mo Thomas gi geng singdo rame amadi damki tawraduna hairame Stephen Robert gi matangda mafum masida kanan hangbalai haiduna DIG gi masana faaduna kana sulakte equity khangde haina khumrai matamada Thomas na DIG gi masagi gari thonaba leiba driver adubu koksale adu gaire na khalamani masinangi driver ni haina adubu masi aigi mini hojingma mafam masida kanamta lakte natra aduda lakte haina khumlapudagi Thomas na driver adubu nomoina kaptuna hatki aduga makha taraduna hairei Robert ki matangda hangba mioi ama mafam asida anirak lai adubu driver asina thengna hairei aduna maram oriduna mahaku ai hangna halibani
aduna phajana khumao phajana hairo mafam asida kanan lai adudagi DIG gi machanufa aduna lakte haina sign torobada DIG gi machanupi mirabu faduna pu somdana rishi karigumba mission ama sangbagi mongda magi back to dagi nomai ani lokhalaga mangonda yepsalaga tholokpada DIG gi machanufa aduna gari kanna tholoklaga mamang aduda khamjalamlaga rishi gi manak aduda chenjalaga rishi da khuramladuna magi machanupi adu fakibagi matangda kanbiu haina harame sina sumabu singkhalaga hairae hogolo hange Stephen Robert kanano haiba mahak kamaina tawge haibado ai masak munna khangle ai khutagi nangthotuna mahak kadumna satpangamlaroi mirado ai gi suisalne aina leiringaida aigi isalda matu namobok sokpangamloi mathangi mekopta Thomas ye kangbu loinamak soklaga Anthony da pau tamba lakhi rebel kobonofa amana aikhoibu fudarami aduga hairalami aida natana aikhoigi teamgi mi amadi Stephen Robert mahakna hatkani haina Anthony na mido kanano kamaina tawi haina hanglaki maduda Thomas na risigi matangda taklarami hangna mathanda laklaga aikhoi mayambu furamba magi mathongna magi fighting style magi sathiba khudema aduda makha taraduna hairak sina mangonda hairambo wafam adubo pallaga karigino khambra aina namu hatribse khangdrabdi tasalo aduga salaga hairoso nangi Stephen Robert da magi amathuna agi khuta loiragani ibu hekta hatpa nupi angang da onaiba papa mama kaya gi punsida masaga khainanba aduna thona phubunate satun hairoso mapom sida lau aduga aiga thingna saina lo satun hairoso lan haibase haurabani hojik asi anado kitang hairabani haina ai kide mangonda aiso usi makhulda lotuna leiraga nongsa saba yaroi tasena mana nongsa warabadi natragana tasena mangna nupa amani urabadi aiga sena duna sathukna se hayo beng phung manga tabada noigi manakta ai lakane adubu nakhoi lakera laoira ai khutadi nang siragani haibase hairuso Stephen Robert aduga aibu kanano haina hanglaklagana hairamo magi thawai lobangamba rebel kobono amani haina mano magi mafamda hairamo aigi mingse rebel haina hairamo Thomas na Anthony da amata chithadana tamlame Thomas ki wai sindagi Anthony na risibu thibalaki mathangi sinda Thomas na risida laklaga mafam adu makhut aduna thin aduna taklame Anthony na kadaino mahako hangbada Thomas na risi lakpagi mihul fange mahak lae haina hairame hek haiba loibaga risisu Thomas na haiba mafam aduda laki adudagi Zeus koba nufa ama makhak risibu phunabagi damakta tharaki adubu Thomas na di mi amana di yaroi haina hajarami Zeus na thangsang ama pairaduna kanna lauraga risigi manakta selaki adubu risigi yamna stylish oiroba mongduna di takli Zeus na risida karisu tobungam lo habse Zeus na risida thang aduna yangi tobada thang ado risigi bodyguard sing aduna faraga Zeus bu makeup amada lotion ki asumna Anthony gi mioi mathang chinchilatuna lapadu risigi matu namabo sopo adumak risigi bodyguard sing aduna makeup amada lotion ki risi karino kanano haibasimadi khangdribasu sina takli risi yamna tobungamba mioi amani haibase risi mathandabo kadaino hairaga magi bodyguard mayam adu puraga lakpadadi thang nomai amata sanglamde risida tasengna thangna yaraktabadagi nomaina kapo haina Anthony na order torokpada Anthony gi mioising ado kapa nangdingai risigi bodyguard sing aduna oina mathang setharaki usek tu nomoina kapaga setpagi adumaina aduda Nandini su laki Nandini gi gari du sunasu Anthony gi adung loba mioi amasu takhaiki Nandini na pungak ngantuna magi mangda uriba risigi saktam ado ubada pungak ngakpa amasu phauki amadi leiriba saktam aduda Nandini di ngakpana loitre Anthony gi mioi amata trabada Anthony gi gari do thoduna chatke tobada risigi khwaidagi bodyguard mako oiriba Rajuna Anthony gi gari adubu singladuna risigi manak tamna purakhi upai leitraba Thomas amadi Anthony na risida khuramjrami aduga risina hare he nungaiba pawma lei aina noibu haloi ai matam kudimakta nungaiba paw amadi nungaitaba paw anima puduna sale masi aigi style nungaitaba paw adudi aina nangi nanau pa debito mathata thakre aduna manasu nangbu miss jamna tawre masi hairaga risina Thomas amadi Anthony bu nomoina kaptuna hakhe aduga amuka su haire magi bodyguard sing aduda makha taraduna aina masing thigani masing ohum thirapolorapada mafam asida hanagi matogum lerangodamni
ꯑꯗꯨꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯁꯨ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯊꯣꯛꯇꯕ ꯑꯃꯒꯨꯝ ꯎꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯔꯤꯁꯤꯅ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯃꯁꯤꯡꯗꯨꯅ ꯂꯣꯏꯔꯛꯄꯗꯁꯨ ꯃꯐꯝ ꯑꯗꯣ ꯀꯔꯤꯝꯇ ꯊꯣꯛꯇꯕ ꯑꯃꯒꯨꯝ ꯂꯩꯔꯝꯈꯤ ꯔꯤꯁꯤ ꯇꯧꯕ ꯉꯝꯕꯗꯣ ꯃꯐꯝ ꯑꯁꯤꯗ ꯁꯤꯟ ꯑꯁꯤꯗ ꯎꯠꯊꯣꯛꯂꯤ ꯑꯃꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯟꯇꯔꯃꯤꯁꯟ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯁꯔꯨꯛ ꯑꯗꯣ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯑꯣꯏꯈꯤ